Indo Myanmar Gate number 1 the Moreh amadi Moreh gi akoibda leiba miyoi kyana chathok chasin tawbada 43 Assam Rifles na ayat apan toina pi haibagi mayokta Moreh da leiba Hill Tribal Council, Moreh Youth Club, Kuki Student Organization, Kuki Women Union and the Human Rights All Moreh Traders Association na ngarang dagi haurga pung nipunipan gi ban chatharam miyamna Indo Myanmar Friendship Gate number 1 da leiba AR gi check post da sangsilaktuna go back 43 AR haina lawsinthre ban gi saruk ama oina ngasi mini Shubun Mitasu Akanba Banchathaki, Banchagot Pisingna Moreh Police IB Mamang the Lambi Timba Yauna Mapam Kayada Banchathaki, Banchagot Pisingna 43 AR CO Yauna Kong Patrolling Lakpada, Tinduna Amuk Halanki, Makoina Patrolling Lakpa AR Gi Personal Sing Moreh Police Station Mamang the Leiba, Custom Office Manakta, Tatuna, Amadi Indo Myanmar, Friendship Gate number 1, Himanakta Leiba AR Gi Check Posta Sangsilakuna Lau Kongbugi Tabak Chathaki, go back 43 AR Haina Laushinki, Check Post Adu the Lairamba Personal Sing Shu Miyam, Aduna Laushila. Fadagi makwai kem manung da sangsinki amaromda ban chagot pasinga Moreh Police IB da DC Tengnopal IG Police Jenta SPTPL Vikramjit CO IMR Somorjit yauna mifam amasu pangthoki kari warep sing lawkhibano haibadi khangmangamdri adum oinamak ban chatharamba CSO singna makwai gi point taruk yawba charter of demand amasu DC Tengnopal gi khuthangda pisinki hairi aroibada video sibu yembiru khudimako thanachak